Lamdamasigi Yellow Furabodiba, Mitei Meiteibu Indian Constitution Gimakada, Schedule Tribe List Chalhanaba, Mitei Meitei Tribes Union Gi National Campaign, Ngasidagi Hokre. Campaign asi Union asin Changsalak Pakongzangi Sarugamo Oina Chatarakpani. Campaign Hodokpo Oina All India Congress Committee, Aicc Gi Notice Incharge Soidiba Giris Jaga Unaduna. Mitei Meitei Furupna, Schedule Tribe Chananaba Warwal Yaba Memorandum Ama Pisanke. Hairiba memorandum adu union asigi luchingba mutum churamani amadi union asigi mihut singna New Delhi da leiba Aicc ki national office ta Chatuna Giris Jhada MPCC ki president ke Megha Chandra yauna pisan khibani memorandum adu da palli wafam singh yenglaba matung Giris na Mitei na schedule tribe list chanba haibasi maram chai nimit nini ki manungda Aicc ki president Arjun Malik Kharge ga unanaba singe haibage thazaba pirakre hairi loina na makhatana Meitei tribe union na RSS ki luchingba singona duna Meitei na schedule tribe list channa ba taksingani hairi